Sagang amadi kachin gi lanfamsingda mayang sifai masak mawong manaba kaya KIA amadi KNA-B gi eli marakta yaurapagi maram ama oigadra khanariba asi Nepal thingni kachin amadi sangang gi mafang kayada Nepali kaya anganba matamdagi yumhonglakpa kaya yauna khundaraki amasung ngasigi Myanmar gi lana sida makoisu KIA ga naksinana chatminari loinana KNA-B su KIA amadi PDF singa chatminabana kanano khangdabagi khudongchaba ama mayang sipai singi proxy army oiriba KNA-B singda fangli khunai asi kananaba aikhoi khudingma khanthaba matam yaure Manipur singi itihasta thaudang laugadoriba ngasigi naharol chingna makhoi masagi saktangi dama khanjaba ngamjadaba haibasi asawa pap amani pabasi kari langjarubagi tauribano haibase khanthaba matam yaure masada anabadi faudaba anabagi layongdi khaningdaba miyoina lebak asida pikthana leire haibasi khangdabani Haudiki horagliba naharol singna national identity gi damak pakasaba leitriba asi masada national character yaudabagini jati amagi miyoina masagi national character yaudabadi jati adugi mapungfana mangbanggamde maramaduna mangbanggamdaba jati ama haudiki malemgi yaonda awonba khanba ngamdaba haibasi masana tabani aduna haudiki naharol singi maruoiba tawgadaba thabakti national character yaunabagi damak itihasna yumpham oiba Ipanat, Ipunat, Thaksirol, Khasirol, Munna Khangba Miyangi Oiba, Sangthan ama mathau tai. Apunba itihas sagatnaba, Kanglup ama semduna jati asigi, tungidamak mangmangba ngamdrabadi. Aikoigi saktam ase mangwa tabani, Manipurgi saktam haibasi, Manipurgi itihas ka sagonaduna, laksaba, inana yumpham oiba itihas ki. China pung kayada, thaudo kayada jati asigi, ijatigi damak China khongdren. Hangnaduna langnakiba thaudo kayana semkibani Manipurgi itihas muna masak khangba Manipuri singi mapung oiba itihas asibu semlakiba khunai asigi pathang puthangi manat ka loinana thaudang laurakliba maruoiba yumbi oriba Kanglup adu national character yauraktre haibasi lengaklon pairiba singna khangbigadabani Manipuri singna itihas ka mari makhong samnadaba lengaklon haibasi Manipuri singi damaktadi Honglakliba khunai asi yaol asida saktam ngakpa ngamdaba haibasi masana tabani samna hairabada khulai paiduna masagi mathwai pontha piraba miyoi fawba khulai thadoglaga mantri MLA amasung asauba officer singi matung induna aranba lambida khong thangjinba fawba yauribani masagi wakalda national character yaudaba singna housing matamgi lengaklon pairiba miyoi fawba masa masagi party gi waremna makhoi gi firep lawba ngamdribani Delhi gi khongthang yengduna lawrakpa waremna party gi warep oiribani maramaduna Manipur gumba apikpa rajya singdadi Delhi gi asawa sangsingi paisa tanfam oire olaliba itihas asibu masak khangna paramchatki wakhalonda leptuna matangi yawol aduda jati adugi miyam khunai aduna thaudang lawnaba matamda jati adu hingba haibase kakpa yaroidaba wafamni toina hongba miyoi poki khunai asida masagi saktangi damak lepsaba ngamdadaba miyoi kaya singdi itihas ki ironungda patuna pumduna mangjakhiba ngantani maramaduna apunba itihas ama senganaba masung khunai asi kananaba aikhoi khudingma khanthaba matam oire Myanmar da ngasiga ahumlak suba oina earthquake tawkhre asopan asi ana yamna yaukhre Myanmar da date 28 tagi tawrakpa earthquake adu ngarang chunga chisu amuk tawrakpadagi isorbu chena khurumnakre hairi Lup kayana chairauba amadi Idul Fitr gi paujal piragli mitai furuk ki jahi hauba numit sadibu nongma panba chairauba numina lakpada lamdamachida khundaminari ba yellow furuk khuding makta yaifa paujal pijari haina desangi president mayengbam somordina khudek piduna thadorpa chol amana fongdoragli Jirol aduna makha taraduna numit asina lakpada sahi lising kayadagi khundaminarakpa yellow furuk khudingmak nungsi sanana laminaba achetpa firep lauminarsi haina makha taragli nakal amaromda MSF ki publicity secretary Abhijit Karabarmana thadorpa chol amana sajibu jairauba amadi Idul Fitr na lakpada lamdamasida khundaminariba miyamda yaifa paudal piragli amaromda IPOM MYSU MMDWO na su chairauba amadi Idul Fitr gi yaifa paudal miyamda piragli Manipur gi su loisindana leibada nungdangba poi Rahul Gandhi Manipur gi tongan ba community singi Congress luchingba sing parliament unaduna wari sanare haina Congress luchingba Rahul Gandhi na fongdoladuna
Manipur issue matangda wari sanare sahi ani fajilaglaba Manipur issue chap chaba waroisin ama ngasi fawba puraktana leiriba chida tasengna aihak nungnangba poi Houding Manipurda President Rule Thamle amadi Prime Minister Narendra Modi ngasi fawba Manipurda chattana leiri haiba wafam thamlagli mahangna makha taraduna Manipur miyamna state asida mahusagi punsida hanjilakpa adubu khawrangna ngaiduna leiri Indian khudingmakna Manipurgi crisis asigi matam kuina chanagadaba solution ama purakpa pami issue asi loisinba haibasi aikhoigi national priority ni hainasu phongdoragli amaromda Rahul Gandhi na phongdorpa wafam aduga mari leinana Manipur Pradesh Congress Committee MPCC gi President Kaisam Megachandra gi ex phongdorpa warol amada Manipur gi issue gi matangda Rahul Gandhi na lumna lobaga loinana irang asi hek tholakpadagi mahak masa Manipur da ahumlak laktuna lamdam asigi miyam unaduna hakthengna awa ana saru yakibabu apenba amadi thagatpa phongdoragli Laibak thibadi Manipurgi chahi ani fajilaglaba irang asigi matangda Prime Minister Narendra Modi ngasi fawba Manipurda laktuna mahagi party gi lusingba singa fawba unadri masimangna Manipur miyambu nahangna lusingba ama oina pukchel chengna nungsiba ngamde haiba mayek sengna takle adubu Manipur miyamna ngasi su mahaki lusing makhada pukchel chengna honaduna Manipurda mahausagi punsida handilakadabani haibagi thajaba thamli haina su phongdoragli Yuwa habagi thawdokta sokhalaba Myanmar gi miyangi damak Indiana lebli Narendra Modi. Richter scale 7.7 magnitude yaukiba yuwa haba thawdokna Myanmar gi tongan mamafang kayada asopa nanghankibada natana sikhiba miyoi 1,700 hompu mari sukre masigi matangda India gi Prime Minister Narendra Modi na awaba phongdokpaga loinana Myanmar gi miyangi damak lebli haina phongdokre wafam asi Modi na mahagi social media gi posta irakibani Myanmar gi junta luchingba General Min Aung Hayinga mahaka wari sanaduna nungaitaba paw adu phongdoki India lengaki is policy gi makhada Indiana yuwa habagi thawdok aduda awaba saitheng nanglaba Myanmar miyangi damakta ngasi changdraba yadraba polam chingi oiba masaksing tan 15 yauhankre hairi awa ana taraba mafamda yumlonaba leibak singbu mateng pibagi thabak thoramching Indiana matam pumbada paikhatuna lagli madugi makhada Indiana operation Paikhatuna Myanmar gi damakta polamching asi yauhankibani disaster gi relief material makhata na awaba nanglaba miyoising aduna chana thangnaba polamching loinana thiba khangdraba miyoising thibagi paikhalagliba khongthangda changadaba polamching amadi rescue team su India gi maikaidegi Myanmar da mateng pikhi External Affairs Minister Joy Shankar na phongdorakpada Operation Burma ngasi ayukta haukhre Myanmar gi konung Yangon airport ta ahanba base ki oiba polamching adu yaukre haina Joy Shankar na mahagi post phongdoragli